September 13 फाउबा चनगदबा अनलॉक की गाइडलाइंस थोखरे कर्फ्यू मनुंग नत्रबदी चथोक चसिन अमता थिंगद्रे मणिपुर गवर्नमेंट की स्टेट डिजास्टर मैनेजमेंट अथॉरिटी की स्टेट एग्जीक्यूटिव कमिटी की चेयरमैन ओइरिबा चीफ सेक्रेटरी डॉक्टर राजेश कुमार सेप्टेम्बर 13 फाउबा चनगदबा अनलॉक की गाइडलाइन अमा थोखरे अनौब गाइडलाइन असिगी मतुंगिना हाना अथिंग पिरंबा कया कोमथोखरे इम्फाल मनुंगी दुकान सिंग यावना दुकान सिंग अयुक पुंग 3 तगी नुंथिन पुंग 5 फाउबा हांगबा याहनख्रे कर्फ्यू मनुंग नत्रबदी चथोक चसिनदा अथिंगबा अमता लेद्रे नुमिदांग पुंग 3 तगी अयुक पुंग 5 फाउबदी कर्फ्यू अदुमक लेखिगनी ngasi laothokhriba anauba guidelines adugi matungina essential commodity sing home delivery tauba sangom amasung sangom gi pothok sing khomjinba sem chaba yen thokpa amadi yonba hawai siangwai manama sing uhai wahai sangom poultry meat nga na singba tangai phadaba polam sing yonba leikai gi oiba retail shop sing ayuk pung 3 tagi numidang wairam pung 2 phawba hangbe yaragani district sing retailer singda makhoi gi mathau taba potchai sing phanganaba thangal bazar dharamsala पौना बाजार अमसुंग मस्जिद रोड ता लैबा होलसेल दुकान सिंग नंगाइजिंग नतना अतै नुमित सिंगदा नुमित खुदिंगी पुंग 3 तगी नुमिदांग वायरम पुंग 5 फाउबा थोंग हांगबा यागनी डिस्ट्रिक्ट सिंगी रिटेलर सिंगना होलसेल दुकान सिंगदगी पोट लौबगी अयाबा पीरिबा नुमित सिंगना इम्फाल वेस्ट चुराचांदपुर फेरजोल तमेंगलोंग अमसुंग नोनेगी ओइना निंगथौकाबा अमसुंग सगोलसेल इम्फाल ईस्ट सेनापति कांगपोकपी उरखुल अमसुंग कामजोंगी ओइना लेबाकोकबा अमसुंग इराय amadi Sandel, Tengnopal, Thawbal, Bishnupur, Kakching, amasung Jirebamgina, Yumsai Kaisa amadi Thangjani. Pauna Bazar, Thangal Bazar, amasung Nagamapal Yuwangwada Tongana Leiba, construction material, hardware, electrical item, cement singba yonba dukan singsu ayukpung 3 tagi numidang waram pung 5 phawba hangba yaragani hairi. Anauba guideline asina galida leiba dukan natana Pauna Bazar amasung Thangal Bazar da leiba dukan singsu numit khaidokduna amasung potlam khaidokduna ayupung 9 dagi nungthin pung 3 phawba hangbagi ayaba pire ningthokaba yumsa kaisa amasung irai numita Thangal Bazar da phi khungup stationaries sports kolik crockery electrical pen mattress amasung carpet Pauna Bazar da luggage amasung bag stationaries jewelry cosmetic photo cycle glass amasung ply phi dry cleaner mattress amasung carpet furniture amasung leibak pokpa sagolsen amasung thangjanmita Thangal Bazar da kolik electronics computer mobile weaving yarn motor parts tire batteries hardware sanitary fitting tiles marbles amasung Pauna Bazar da phi khungup weaving yarn computer mobile electronics sports eyeglass yonba dukan sing thong hangba yagani hairi cargo amasung pochei puthok pusin tawbusingi oina pochei puba truck sing mau jiribam amasung jesamida interstate border cross tawba yagani truck amasung atei pochei puba gari sing driver ani amasung helper amaga loina na chatpa yagani mal thaduna hanglaba gari singna mal lawba chatpasu yagani highway da leiba truck sempham amasung daba sing social distancing tawhallaga hangba yagani Ministry of Home Affairs की गाइडलाइन की मतुंगिना पोट पुबा गारी सिंग इंटर डिस्ट्रिक्ट मूवमेंट तौबा यागनी म्यांमार गा तौनिखिबा लैंड बॉर्डर ट्रेड ट्रीटीज की मखादा अयाबा पीरबा पोचै सिंग पुबा गारी सिंग इंडो म्यांमार बॉर्डर दा एसओपी ngakna chatpa yagani hairi Haksel ga mari leinaba thabak singi oina hospital nursing home clinic amasung dispensary sing jana ausadi kendra sing amasung medical equipment sing yonba dukan sing yauna chemist pharmacy amasung atei makhal khudimaki medicine shop sing loinana medical laboratory amasung collection center sing hangba yagani veterinary hospital dispensary clinic amasung pathological laboratory sing amadi vaccine yonba amadi supply tawba dukan sing su hangba yagani hairi Public utility da LPG home delivery tawwa postal service ki thabak sing telecommunication amasung internet servicing water supply sanitation power supply amasung waste management ki thabak sing tawba yagani petrol pump sing su hangba yare airport amasung airline inter amasung intra-state public transport su social distancing ki makhapona ayaba pire hai educational activity ki oina online teaching school college amasung university ki parikha online tuition amasung coaching amadi tuition center singna parikha pangthokpa kendra sarkar natraga state sarkar gi skill natraga entrepreneur training institute sing tha sigi kunma thoidigi health ministry gi SOP gi matungina pangthokpa yargani
agriculture gi oina khungang gi lamda labukta lawmi sing amasung law singu gi sinmi sing na thabak shuba amadi agriculture amasung horticulture gi pothok sing procure tawba farmer producer company sing yauna agency gi thabak thoram sing pangthokpada ayaba piri nga gi farm amasung nga gi machinjak puthokpa gi thabak tawba sing komthokani poultry farm amasung hatchery sing piggery amasung dairy development gi thabak sing tawba yagani sa gi machinjak puthokpa sing thabak tawba yagani finance sector gi oina RBI na regulate tawba financial market sing staff sa da humputaruk ki chang da kahalaga mathau tawba yaragani bank branch amasung ATM booth sing amadi business correspondent sing staff sa da humputaruk ki chang khaktamak sina duna hangba yagani LIC financial institute sing private bank na sing singsu staff sa da humputaruk kahalaga thabak tawba yagani hairi commercial amasung private establishment sing gi oina print and electronic media courier service private security service industrial estate sing da laiba manufacturing unit sing yauna food processing unit sing mineral water sungba amasung yan thokba restaurant amasung outlet sing na chinjak home delivery tawbada ayaba pibaga loinana gari gi showroom amasung servicing center sing ayuk pung mapal dagi nungthin pung mari phawa thong hangbada su ayaba piri gari gi workshop sing ayuk pung tare tagi numidang wairam pung manga phawa hangba yagani manufacturing amadi processing unit khuding mak hangba yagani shopping mall sing mi yamma tindana baniyom semduna hangba yagani samkakpham amasung beauty salon hangba yagani gym khuding makki mi yamna pundana ba roster system semduna hangba yagani hairi construction activity singi manungda lambi semba railway project amasung makhal khuding makki semgat chagatpagi thabak sing athingba leiraroi adubu labor di mafam aduda phangba oigadabani water supply scheme singi construction amasung maintenance ki thabak sing amadi government na lokhatpa maintenance repair work khuding maksu pangthokpa yargani hairi sathok chachin yaba singi manungda state asigi manungda curfew komthokpa matamdadi athingba amata leitre state ki wangmada natraga state ta lakpa health screening protocol amasung ILP gi permit yawu singdi athingba leiroi khungam gi lamda MGNRGA gi thabak sing social distancing gi niyom sing chap chana ngaktuna amasung face mask uptuna thabak tawwa yargani sarkar gi office khudingmak staff sa da humphutaru ka halaga thabak tawwa yargani haina su guideline aduna palli mi punbagi oinadi social academic sports entertainment cultural religious political function sing basingda mi chama phawa punbagi ayaba lakliba September 13 dagi pirgani tawig amasung mi punbada tangai phadana face mask ukadawani social distancing tawgadabani thermal scanning gi khudong chaba lehengadabani amasung khutcha hamdokadabani natraga sanitize tawgadabani loinana mi punpham jaga adu social distancing tawnabagi space leiba mafam ohennabagi daita thoram siliba singi oigadabani hairi luhong kai hongbaga mari leinaba thoram singda atithi masing yankhai dagi helandana ba aduga sanskar leiron chanbada mi kundagi hena pundana bagi niyom makha tana lagliba September tang kun phawbada chanakhigani matung tarakpadadi mi chama phawba yawba punba yagani hairi aduga atopa pawmana mafam ahumda containment measure sing laothokhre Thawal district ki Heirok amasung Phawden Moirang Pali gi mafam ahumdagi mioi nipan mamangda positive oikhiba singa contact tawrubadagi COVID-19 ki positive oibagi report leibadagi mafam sing aduda laina ase sandokpa thingnanaba Thawal gi deputy commissioner N Bandana Devina ngarang containment measure sing laothokhre laukhatkadaba thorang singdi mafam sing asi sil tawba containment area singda mi chang thok changchin tawba thingba amasung COVID-19 ki case singi active surveillance paikhatpani athingba thamlaba mafam singdi Heirok AC ge Heirok part 2 mayai lekai gi oina nongpokta TI kamde leirak nongchupta KI sanayai leirak awangda Heirok part 2 main road amasung khada mayai lekai IBR ni AC asimaki Heirok part 2 YDO club ki oina nongpokta TI kasi leirak nongchupta N brozen leirak awangda Heirok river taba lambi amasung khada labuk taba lambi wangkhem AC gi Phawden Moirang Pali gi oina nongpokta Somarendro Sana leirak nongchupta Yaripok road via Charangpat awangda Phawden Coverstan Mia leirak amasung khada Thawal river taba lambini containment measures sing indaba sing Indian Penal Code ki section 188 amasung Disaster Management Act 2005 ki section 51 gi makhada dandi phangingai oiba offense ma tawre haina logani hairi arobada Paobilai news reader ki video bi yembiri khuding makpo thagachai